Birenna Amisahaga unakre, PR gi mapunsi loidringaida Anouba leingak sembagi wafam, Centerna yare, sabsaba matamdi leptri. Congressna President Run Chalairo haibagi state asida PR salakpani hairabadi Prime Minister Narendra Modi amadi Home Minister Amit Shah asi Congress ki MLA singi makhada leibaga pangkhak oire MLA T Has Lokesor Khudong thiba thoktanaba Irandagi India masasing hondorakpa hokre ST listagi any cookie tribe lauthoktree fawba mikok thiba yaroi thadau Ukhunda warrant of arrest issue tauba saluba osi ama thangna thilakpadagi siramgadwre Ireng naga village ki khunja singda ki halambada senariba KLFP na commander yauna chenaba sing surrender tawrakadabani NPO Imphal West ki pension phanglaba pensioner singna pension scheme verification taunaba social welfare office ta laknaba khangalakli America gi lan gi jahaz Iran tamna thousand bahokre Pung kun mari ki manungda landarakpasu yari Delhi Police amadi Manipur Police ki apunba timna Surachandpur district ki tongan ba mafamdagi number 2 gi gari kaya phagatpa hokre bom na panduna sokhiba mioi anida PCKM gi sen gi tengbang pikre social media da aranba pau sandokpa aranba video thagatuna community gi marakta ungkhat nahanba amadi state asigi law and order gi phibamda akaiba piriba singi mathakta law gi matung inna akanba action lauragani haina Manipur Police ki maikaidagi phongdorokli Manipur Police na thadorokpa cherol amada state asida ingtapa amadi mahausagi punsida puraknaba police na hanba leitana thabak tawri marak sida kanagumba lanai mioi sing group sing amadi organization singna social media da aranba pau kaya sandorakpa silaibak thibani asigumba aranba amadi unauthorized oiba statement kaya social media gi khuthangda thadoktuna community gi marakta hena nusi handanabagi asauba maram ama ohele maram asina miyamna asigumba aranba pau amadi video sing miyamda cheksinbaga loinana asengba khangdana share tawbiganu asigumba singaningai oiba statement amadi video sing thadorakpada madubu asengbra natraga achumbra haibagi matangda khangnaba Central Control Room gi number 9233 522 822 da pau phauraknabasu khanganjari